Manipur ki state force amadi micham kaya lepalaitana hat payawna hauzik oirakliba fibam asida state lengakna chapchaba firep ama lawduna numit humni ki manungda thabak paikhat kadabani haina Cocomi na lengakta matam thakre karigumba lengakna paukhum amata piraktrabadi Cocomi na miyamga loinana iramdam ifurup ngaknabakidamak mamangda amukta ukhidriba mongda chatharakpa thabak thawong sing lengakna masana yana lawgadabani haina section 1 thamkre Wafam asing Cocomi gi mihut nipan ga chief minister ga unaraba matung paumi singa unabada committee asigi coordinator Jitendra Ningombam na fongdokibani Jitendra na makhadana Manipur lengak na miyam gi apamba matung ina thabak tawgadabani masida karigumba India lengak na ayaba pidrabasu maghoi gi mayawta kholaw lawgadabani India lengak na proxy war chathare haiba khangna set lengak na tumina leishiliba karigino set asida security arrangement fail oire haiba wafam state force lepa leitana khut tharakpada set lengak na tumina leiriba karigino irang lakshina bo honari haiba khakna yaroi nomai kapsilakliba singadu maru fangna muthat pa haibasi miyam ya pambani haiba wafam su chief minister da thamlamki hairi Jitendra na makhadana senior SP Krishna Tombina Myanmar Marolonba militant sing state force ta landabada yaure haiba wafam fongdok laba fawba lenga asana tumina leidiba karigino haiba wafam su thamkibaga loinana Manipur da thuba matamda NRC update tawgadabani amasung shu withdraw tawgadabani haiba wafam su chief minister da taksilamki haina fongdorakhi Manipur using total security arrangements fail हो जाए बस कोई थमजर में इंडिया गवर्नमेंट की पॉलिसी से मसी कोई नुआइतबा वे अमु वे हुजिक तौरीबो मोक्सी प्रॉक्सी वार ने सी की पॉलिसी सेंट्रल गवर्नमेंट तौरी खंग बाबदा मणिपुर लेंगांग तुमने ले से करी किनो सिंदा मणिपुर स्टेट फोर्स ता खुद थारक पाइसी माइ द थी देशन मुक जमाना रमन दराबा सी की तंजा से करी सिक्योरिटी अरेंजमेंट लौरीबो केसिनी हेलीकॉप्टर पुसले दिगा मा सुम थारे कोले अदु पोतु नतेबा हेलीकॉप्टर पुसन बुद नतेबा खुद थारे कोंगदो अदु कोंगदो खुद ताव हाइबनेबा अदु हातु हाइबने खोजे सीदन लेरिबा कुलदीपु ओइरो DGP bu oiro honorable CM bu oiro home minister bu oiro kai dau le gi bu posineba manipur lengak si sab sab stain am lobio si thamire me ado lobu da ba stain de kari no ada ai ma lebang nusi manipur ki damak manipur ki miyam ga thabak to mina gani adu ga kargum ya da ga inda ga bu mayok ta law ga bu ni ai bu poto koi thamjara me kargum pa khom pirak raba ai koi de CS wo ngasi bok da wak do re se da hojik ti ai koi toksin bu ki mong de ko to biro no adu na CS wo singna ai koi ki lam ngam jab level da yam kanma laiba Manipur miyang ko loina na hek numinini huni na ta haire numit kharin sigmon ga atu bu wari bom lork da gari akhoina tawrak podu Manipur lenga na nasani ya ja log da bni ha po si ai miyam da thamjagi